Ipa ipuna thambiramba iral asi yelomi singna puna ngangminaba mathau tai haina Federation of Haumina phongdoragli. Iramda Manipur asida Hindu lining lakpadagi hauna mari tathraba yeksalai leiba Haumin kaminarakba I amatagi machin manaugi mari adu amuk samdinanaba Federation of Haumina honari haina Federation asigi General Secretary K. Siam Kumana press thadroba chirol aman hairi. Chirol asin hai Chahi kaya mapa amatagi masani tinaba yadanaba honarakiba machin manaugi marakta singchep thaduna tokai tanaba silakiba kaya adu ngasidi khangminaduna aikoi amatani lamdamsigi yelhomini iramdamasi aikoigini ipa ipuna thambiramba iralasi puna ngangminaba mathau tai haibasi khangminanaba Federation of Haumina mafam kaya koina chatuna honaragli aikoigi ahoba khara ubadagi yarani haiduna Kuki singna masetana thugaiba pamli amadi honaduna lagli lamdamasigi yelomi yektalai leiba phuru kaya kuki tribe ni haijinduna mangkinaba tinsinaba sili asidagi hendoktuna yelhomigi khul kaya kuki village ni haiduna claim tawri loinana lana document semduna malengi miyamda uhanaba honaba lepri hairi. Pahalgam terror attack ki mayokta akanba khongthang laukhalaga Manipur gi wathoktana tumina leisiliba karigino haina tombina phongdoragli. Shivsena Manipur ki President Moirangthem Tombina pendaba phongdokladuna Pahalgam terror attack ki pakum oina India lengang na pung kunmari ki manungda Pakistan gi mayokda akanba khongthang kaya lokhat ki adubu Myanmar dagi sangsilaki basin kuki narco terrorist singna Manipur da landarak pa sahi ani fajilaglaba fawbada center na tumina yengduna lairibasi karigino hangdagli Babu parada leiba Shivsena gi officer pangthoki ba pawgi mifam amada wafam asi phongdokladuna Dombina makata na hai hauki batang kunithoi da Jammu and Kashmir gi Pahalgam Baisaran Valley da LET gi khulai paiba terrorist singna tourist kuntaru mihathina hat ki bathodok adu yamna thamoi soningai oiba mioibagi wakal chendaba pangdabagi milishani thodok adu Shivsena Manipur na su akanma mawongda kanem tawi India se cross border terrorism gi yamna vulnerable oiba lebak amani handak Pahalgam da thokiba homicide asi ahanba oina thokpa thodok nate handak Pahalgam da thokiba terror attack asigi paukum oina India lengang na kumda lising amaga samapan humpuda Pakistan ga khudek pinakiba Indus Right Treaty suspend taukiba asimak yamna chawba khongthang amani lawi Manipur asi Myanmar ga yumlo nariba India gi state amani Myanmar da masagi mayum oijaba sin kuki narco terrorist singna India state oidiba Manipur da sangsilaktuna internal disturbance thohanbada natana Mara laitaba miyoi kaya hatkiba yum kaya mai tharagliba asida center na tumina yengduna lairiba karigino Manipur asi India gi saruk ama natraba haina hangki mahangna makhada na hai mitai gi laifam singda mitai na lai khurumba changba yaroi haiduna kuki singna athingba pirakiba aduda India lengang na yengchindana laithogliba karigino India asi secular structure leiba democracy chatpa lebak amani hairaga mitai singi senglaba laifam len oiriba Kaubru amadi thangjingna singba lai khurumba changbada Kukina thingba thamlakpada government asina yengduna lairi right to freedom of religions haibasi Indian constitution dasu mayek sengna yawba fundamental rights amani kari marangi mitaigi rights khongoi naribano athuba matamda Manipur governor na hiramasida minyeng changduna wathok asigi warisin purangnaba mitai sing lai khurumba changhangadabani haiki Yellow singna lan ngamduna mitop sing maramda halan khraba matungda mausagi punchida halakigani haina KH Ibomchana phongdokre Lamlai Kendra gi MLA KH Ibomchana haikre Yellow singna lan ngamduna mitop sing maramda halan khraba matungda mahausagum nusichana na laimina badu soidana halakigani ngasi Saumbung relief camp ta pangthokiba Poinu IDP livelihood center Saumbung amadi Sayon IDP livelihood center Sajiwa Sangabagi thoramda wafam asi MLA na phongdokibani thauram aduda Ibomchana makhatana haujik laideba phibam asi fagalaktuna tangdu laitaba phibam amada hanjilhanaba aikoi amatoina leminaraga mateng pangnaba changi mateng pangnabagi mahuta BJP na thoganingdabani birena tauhanbani haiduna aranba wafam kaya phongdoklaklaga achuma wafam losilaga waraba miyamdagi political gi khudongchaba launaba honabada tangdu laitaba purakpa ngamloi Haujik thengnariba lanasi hanagi CMN Biren masagi maranai kananaba thirubadagi lanasi haurakiba nate chahi humpu hena atopa lebaktagi lakpa mitop sing athingba leitana changhalamba du thingluba drug lalonba thingnaba honaruba NRC chana handuna mitop sing maraibakta halanaba honaba
umang kannaba honarubadagi mapandagi lakpa kuki zomi singna saraktuna mitaida onsilakpadagi lana sithokibani birena honakibadu khara thengna honaramlabadi marebang masa singdagi lamdamasti kanba ngamdaba phibam ama oirangani haiki UCM gi lamlai unit ki thaupuba sing sendok sijin tawkre May 3 dagi Indiana proxy war ama chatharaga Manipur thugainaba honaragli haina YK direna phongdoragli ngasi ayuk pung 10 makhai taba matamda United Committee Manipur UCM gi President YK direna thoramapu oiduna UCM lamlai unit ki thaupuba sing sendok sijin tawkre thoram aduga mari lainana UCM gi President YK direna haikibada Manipur da hingmanariba kanglupuru khudingma puna hingminanaba puna chawkhatminanaba haiba wakhalonda apunba Manipur khunai gi mityengda UCM lengkhatkibani matam matangi honglagliba phibam asina sapu saiteng piraklabasu apunba Manipur gi wakhalon adugi pandam phangnaba ngasi fawba changchili ningtamba lebak ama oiramba Manipurna 1949 da India gi part ama oikibadagi aikhoigi apunba gi saktam ngamkhai India na ngak chenbibagi mahuta India gi geopolitics device policy na punna nuksisana na himinaba amaga mateng pangnabada khurau thangali haina su phongdoki mahakna makhata na phongdoki bada English ingani kulhumdoi gi May 3 dagi Indiana proxy war ama chatharaga Manipur thugaina ba honaragli masigi mayokta aikoina aina ngamba level da thaudang kaya lominari central government ki mawong maril ta da device and destroy policy na Kanglup Furuk Kimingda tokai tahanaba changsilagli asigumlaba politics kaidongaida mai pakhaloi Manipurbu masak mangal naina hinglamba kunai amani haina malengi miyamda unaba honaminasi aikogi legislature politician singna tungi mirolgi yaifanaba khanba thaudang lauba policy yatpagi mahuta family and personnel da hena mitnyeng changbadagi lamdamasi kangkhong chaiba awaba oiribani haiki Pauna Brajabasigi Chamaga Kuntramari Suba Aroiba Mathau Mangang Pangthokibagi Ningsing Thauram Pangthokre Aikoina Imalebaki Damak Lepsi Imalebaku Nuksisi Imalebaku Nuksibada Ninghanaba Yaba Wakhalon Amatagi Changda Fampigumsi Haina MP Dr. Angomcha Bimol Akoidamna Phongduragli Yararoi Oiraroi Haiba Aikoigi Wakhalon asi Aikoigi Kwaidagi Zawba Yengnabani Masi Thadoklasi Aikoina Imalebaki Damak Lepsi Imalebaku Nuksisi Imalebaku Nuksibada Ninghanaba Yaba Wakhalon amatagi changja fampigumsi haina Lok Sabha gi Congress gi MP Dr. Angomcha Bimol akoidamna phongdokre Pauna Mongfam Protection and Celebration Committee na sahi khuding gi leptana pangthoktuna lakpagumna chahi asigi oinasu ibudau Pauna Brajabasigi Chamaga Kuntramari suba aroiba mathau mangam pangthokibagi ningsing thauram ngasi Thawal district ki Arapti maning lekai da leiba Arapti Pauna Mongfam ground da pangthokre thauram aduda mari leinana parliamentary constituency ki MP Dr. Angomcha Bimol akoijam LMC ward number 8 ki councillor Baris Rahman Pauna Brajabasigi Suthang Paunam Pisak amadi imung manung yauna miwai kaya na srugya lagi oiba thauram wari liba amadi laison isai na chingba kaya ga loinana pangthokiba thauram aduda MP Dr. Angomcha Bimol akoidamna lusingduna miyamna Lanjing Purel Pauna Major gi mafamda haikal leika tamduna ikai khumnaki Thauram aduda wangangladuna MP Dr. Angomcha Bimol akoidamna haikibada lanfamda thawai thakiba athauba singdi masing thingamdana lei Mama laibak nusidaba kanasu leite adum oinamang ngasi miyamna singthanaduna khangnariba asidi lanmising adubu lucingliba lusing purel aduni lucingba ama oiba matamda khangba kanba thakti khasina chingba tongan ba magun sing cheli haiki MP na makhata na hai yararoi oiraroi haiba aikhoigi wakhalon asi aikhoigi kwaidagi chawba yengnabani Manipurbu thogainaba honaragliba kaya achidagi hena yararoi oiraroi haiba aikhoigi wakhalon asina hena chawba yengnabani haiba wafam thamladuna aikhoina imalebaki damak lepsi imalebak punungsisi imalebak punungsibada ninghanaba yaba wakhalon amatagi sangda fampigumsi haiki Malemgi afawa lusingba kayana haibagumna piklaba iramdam Manipurgi lusingba ama oikiba paunagi wakhalon singthaningaini mama leibak punuksijaba kayagi chaktok chaningaini saitharol kumbabada iduna yauraba adungai Anglo Manipur wargi khongjom lanfamda ipu paunana hairamba wahai sibadi sirani khangni adubu isasa chelaga sibadi fate maningsu halaroi haiba wahai asima ngasigi mirolna tatana ningsingba tangai fade haiki